Laibaki luchingba ama oiragadi miyamgi interest ta thabak tawbiyo high command ki duna leiragadi Leingaklon da Ashoiba Lak-Kani haina RPI Achwale gi National Secretary Maheshwar thaungnangzamna phongdokre. Kaisamthong AC gi ahal oiraba singda lemna anoken thokpagi thauram amaga mari leinana wafam masi mahakna phongdokhibani. Mahakna hai miyamgi mihut haibasi miyamgi thabak tawnaba miyamna thagatkhibani. Miyamgi yaifanaba thabak tawbagi mahut magi party gi interest ta chatlagadi madu miyamgi mihut nate party gi mihutni miyamgi leibaki oiba warep ama phawban ningtamna lawba ngamlaktraba high command gi yathangai duna leiragadi lengak adu miyamgi lengak natre high command gi lengak tare chahi ahum henna leibak mai chakliba asida mai onsinduna waroishin puraknaba hotnabagi mahut mikhal lomda oina mai onsinduna leithokli haujikti mikhal naksil laklabanina Haukiba Punama Kauthoknaduna Party Amaga Launaba Haurakle, Mikhal Matam Yaurabanina, Lambi Soroksu Semjinba Haunaraklani, Politicians Singi Tat Part Asida Aikoi Kayam Kuina Pangthaduna Leigada Ribano, Mikap Thokpiro Aikoi Haujik, National Highway Singda Chatpa Yaraktaba Chahi Ahum Helaklabani, IDP Lising Kaya Mayumda Hanjinba Yadana, Relief Camta Lady Haibasi Kaupiganu, Mikhal Mayagi Lambi Koilas Khara Tharaga Development Purakpani Hairagadi, Laibak Se Loirani, Mikhal Haibasidi Kayarak Lak-Kani, Laibak Asi Matau Karamna Kansige, IDP Sing Mayumda Matau Karamna, Leihansige Haibaromda Kanabiu, Ngaihaki Oiba Tausilna, Irang Asige Waroshin Purak Pangamloi, Long Term Gi Oiba Policy Ama Sembiu Haina Mahakna Haiki. Nasagidi, High Command like day, Aikoi Gidi, Akoin Manipuri Swelga Sanaba. Manipur gi citizen right phangji ma mayam se mapung phana phangan ba se akoi gi pandam ni sida changse matam sida akoi high command adu to ba yaroi ada to ba yaroi hek hare pom matam do ai mamang da su haije gi duni kuta ta party to kani ne haije gi to mayam da akoi daga haira ka da adu na bi congress ta haibe ingadam ni BJP na hai ingadam ni ka hai ba da yabi ga da Maheshwar nate sengna aduna ta sengna hare ga di vote le ning mayam vote le piu hota piu positive thabak ta challenge to sanasi kana thabak tawise somu thabak tawiyo somu thabak tawjege sengna adu da tasena adu gi thabak tu da hinjang do ahau ba thongba haiba tanasi natabida akoi masen hunaraga Facebook ta pangta thagat padudi haye mitop singsina akoi da ugidaba yekna ba singsina Manipur thukaiba pamba singsina vote mana yausale etu moi masen amu hunba haunare he hai gi dabdo yam ikai je akoi di sengna harabada nasadi mi sun hunjaroi